Mayam punamufu khuramjabaga loinana ay ngasi maruoiba video ama mayamda khudol tamjage. Haibadi chahi teret khuntakpa matamda Iningthou Gambhir Singhana Sylhet khundaramba matamgi khubam oina mahapki konunggi akaiba matik khara sijinnaramba ariba pochei khara loinana maru oina Laishang Ahum Laishang oina fura ahum che thambirami Mite Iningthouna taba mahamda Laishang Ahum latnarami haine aduna hairibu fura ahum se Mitegi lai nongsaba yumjau lairambi pakhangbagi khubam oina Iningthougi haktakta thogol tobirami Bangladesh lan mamangda amasung matung phawba fura ahum se hangna leirami mathangda Sylheta khundaba mitei akhoina khara thausahodabana natraga khangdabanara khangde akhoi mafam asi konsindina ngaksinna thamba ngamkhide akombada marakta Hindu Bengali singna pakhangbagi Laishang asibu mokhogi lai Mahadev Shivagi ariba mandini haina committee ama linkhatuna lam loinana mafamse mokhoina konsinkhre marakta Manipuri Museum gi oja Matua Bahadurna sengdoktuna nauna mukasu repair tobirami mathangda mahakna hotna jaba amasung Manipur Sarkar loinana Indian High Commission gi matingdagi inkumja lisingani gata nithoida Bangladesh Government ki Archaeology Department tagi ariba kum amani haina asibu yokpagi damak gazette ama phongki marakta Bangladesh ta leiba Indian High Commissioner Sri Pankaj Sharon sarsu laktuna visit tobirami mahaki mamangda mokhoina protest macha amusuk tobagum hairakhi asi mokhoidi ariba ship mandini asi mitegi lai natte aina mitegi Laishang natte na moina haiki aduda khoi mitei luchingba singna haiki amasung uhanki fura amada asuk phajana pakhangbagi pafel hakna leiba adu uhanki asina saktagi bani asi khoi mitegi furani mitegi laini haina hajiksu mafam asi mokhogi andada leini chahi khudingi Durga Puja loinana ate puja su kumnare adudagi henduna fura ahumgi mangda hangna leiramba mafam sishu mokhoina Durga gi Laishang ama saduna pak sandokre chahi mari manga mangda su mafam sida mokhoina commercial building sabagi su hotnarami aduda Manipur University president oibiramba laikhidre oja Salem Dhirengi luching makada aisu yauna akhoi city corporation office chatuna mayor de application piraba matungda thingba ngamki laibak thibadi asuk matik magun leiraba Iningthou amasung maman leiraba khubam masina wari su oiriba sibu karigina khoina sumna miraina thammisei haiba ngamdre kanana kari haire haibam thoktare asigi matangda mitei akhoi mayam huji kari tofum thokke aina pamjabadi mafam asida chei gudingi lai harawa natrasu virat thoni khara tawba pamjei Iningthou Gambhir Singhagi mitam ama kinduna mafam sida sei gudingi chei teret khuntakwa nungsing michu pamthokpa pamjei asigi matangda Sylhet amasung Bangladesh ta khundariba mitei singgi apunba firet lepmingnaba su pami loinana Manipur Sarkar gi amasung miyamgi mateng suei nijari mayamgu thagatchari